Lakhipuronline puthok-saba Megi Tangkun Leibok Pokpa Numit ki Khomjinba Pao tabirase. Ahanbada Maruoiba Pao Mandri Kausik Raina Ngarang Silchar da Manipuri Boys Hostel ki pivam yengsenkre. English medium school singda tamnanaba mitei me ki textbook maikum hangkre. Assam lengakna loba grade 3 amadi grade 4 ki practical amasung bhaiba parikha lakliba June ki 15 dagi hauragani. Numit mangani chathagadaba Sirui Lili Festival ngasidagi Ukhul Jilla da hudoklagani. Thobal Jilla da farm senaba miyoi ama farm adugi mapuna nongmaina kaptana sire amasung malemgi oina space ki ain sing semdriba phawba satellite thagatpagi masing hanthanaba khanari. Hauzik Mapungoi Pao tabirase. Barak Valley Development Department yauna atay loisang anigi thausu puriba Assam gi Mantri Kausik Raina ngarang ayuk pung 10 taba matamda Silchar SP office ki manakta leiba Manipuri Boys Hostel da laktuna hostel gi pipam yengsinkhre. Yengsin khongset aduga mari leinana Manipuri Benevolent Society Silchar na sinba aten mamipam amada wapong thamladuna mantrina phongdokkibada Dr. Himanta Biswa Sarmana Assam gi Chief Minister gi pham paikhibaga iroinana Silchar DC office da Assam gi Manipuri luchingba singa kumja lising ani ga kunma thoida pham kiba mifam aduda jatiya sigi tongan tongan ba dabi kaya marung gi matangda maroi ba dabi kaya thabakoina onthokre dabi sing adugi manungda Silchar da leiriba Manipuri Boys Hostel asisu matam ga chunaba moongda sanana ba thajaba piram kiba du Mantri Sri Rai Masamakna CM ga unaduna term asigi manungda saba haunana bahonagani haikibaga loinana hiramasigi matangda CM ga athubada unaragani loinana numit 15 gi manungda Boys Hostel gi committee da CM ga unakibagi paudam su tamgani haike Mantri na mahakila nai gi maigeidagi hostel committee da lupa lakh amagi senthang pikhibaga loinana hostel gi chakot thorangi tamak chahi khudingi mahakila nai maigeidagi lupa lakh amamam piragani hainasu mahagna phongdoklamke Manipuri Benevolent Society Silchar gi advisor Saikom Komla Kantana wahaudok thamkiba thoromaduda lupasigi president Saugaijam Subongkor na mifam mapu Assam gi minister Kausik Raina chief guest MLPCC gi chairman Dr. KN Chan Manipuri Sahitya Parisar Assam gi president Dr. Purisabam Biramani amadi retired SES Kangabam Santi Kumar na chingmana presidium member oina sarukjakhe Loop ki general secretary Akhom Chanmani na taramnok pugi warol thamkhi Thoromda Durganagar Dutpatil GB gi nauna ward member oina karakraba member ahum mathang sitna Laisram Satyajit Patmini Singha amadi Benu Singhana Mantri Kausik Raida phi huktuna ikai khomnaba utkhe Haukiba lising amaga chamapan humpumathoi gi megi tang 18 da Bengali lon gi damak sangsin kiba khongjang amada Silchar railway station da police ki nongmaina panduna thawai katkraba mioi 18 gi mafam da ikai khomnaba utpo oina ngarang Silchar Gandhibak amadi railway station da su Basa Sahid Divas pangthoki Silchar Gandhibak da leiriba Sahid Bedida Joint Action Committee Against Language and Cultural Aggression Jakalka gi member sing Nirmal Kumar Das Iboton Singh Thingom, Dr. Maimum Santi Kumar, Advocate Tania Loskar, Neharul Ahmad, Hanif Majumdar, Adima Begum na Jingba Miwai Singh na sarukjakhe. Numidasiga mari leinana Loop ki Secretary General Dr. Maimum Santi Kumar na phongdokkibada Bangla lon gi damak thawai katkiba miwai 18 aduna mising likpa phurup kayana mama lon gi hak tanjabagi damakta ithil amadi thauna pibiri haike Manipuri Language Protection Coordination Committee MLPCC gi mifama mangarang Barak Dairi Putikal gi holda MLPCC gi chairman Dr. KN Chan Mithunglen oina Dr. Purisabam Birmani President Manipuri Sahitya Parisar Assam Arambam Nandababu retired SES Kangabam Santi Kumar retired SES na daistapam ke Thoromaduda Milal Assam na private English medium school singda tamna bagi puthokpa mitei me ki tamna lairik hunabi matungina maikhom hangdokre Milal Assam gi lamjing makhada semkiba mitei mek expert committee na puthokpa textbook asigi Khomjinba Nildhaja Seramna textbook asigi masak takhe KG1 KG2 amadi class 1 gi textbook sing ase English medium school singi Manipuri MIL yawba singna lobi duna tambina na basu haike Thoromaduda RK Gopalsana Saugaijam Subongkor Laisungbam Robindro Asangbam Sopon Thangjam Projen
Tampak Mayum Salaudin, Seram Herajit, Larelakpam Champalana Chingba Miyosingna Sarukjaki. Ai Balup Assam Hozaina, Assam ki Manipuri Ai Ba Bi Singi, Biography ki Larikama Puthokna Nabasil Langle, Hairiba Sigi Matangda Ai Ba Bi Singi Ming, Laipam, Mobile number Amadi Phone Krabalari ki Ming na Chingba, Screen Asida Udliba Format Asida Pibiraknaba, Loop ki General Secretary, Thangjam Pirendragi, Cherola Madaning Singlakli. Handakta Pangthokiba Assam Direct Recruitment Examination ADRE Parikha gi manung channa Assam lengakna Grade 3 amadi Grade 4 thabaki damak mathangi phase oina practical amasung baiba gi parikha lagliba jungi tang 15 dagi hauragani wafam asi Assam gi CM Dr. Himanta Biswa Sarma na mahaki social media da pikiba warol amada phongdokhibani parikha sigi thaurang khudingmak tha amagi manung da loisingani loinana masigi matang da lenga ki maigai dagi candidate singda mari leinaba ipau matam sana khangangani haina mahangna phongdokhe Grade 3 gi manung chaliba sing haibadi driver stenographer amasung electrician singi practical parikha lawba galoinana Grade 4 gi thabak mari leinana parikha pass tawraba candidate singi oral amadi practical nongmata da pangthokani hairi handak kharani asida WhatsApp ki khutangda Bharat Lengakna Mahiroi Singda free laptop piri haiduna message ama toina sandorok pathengnari piri ba link asida apply tawraga Mahiroi Singla lemna laptop phangani haina message ama lakliba du aranba pauni maduda click tawbidana ba Press Information Bureau gi fact check tawbagi paw amada hairi piri ba link aduda click tawbiruganu lengak ki maige dagi free laptop people aite haina PIB fact check ki maige dagi sandoragli Numit mangani chathagadaba Sirui Lily Festival ngasidagi Ukhrul Jilla gi Siroi Village ki Heritage Ground da Manipur gi Governor Ajay Kumar Balana hudoklagani Manipur gi Department of Tourism na silangduna megi tang kunmari phawba chathagadaba festival asigi thauram sing Ukhrul Jilla gi tongan tongan ba mafam sing da su pangthokani Farm senaba miyoi ama farm adugi mapuna nongmaina kaptuna sire Nongmaizing numit ki numidangda nauna saba farm ama sangabagi chaksa haijanabagi thauramda thaudogadu thokhibani hairi pawgi likhun matungina Thoubal Jilla gi Hairok Part 2 dagi farm sangba miyoi Laisram Tomba chahi 95 bu farm adugi mapu oiriba Ningthaujam Rajanikantana mahaki license nongmaina kapada sibani hairi thaudogasiga mari leinana JSC semkibaga loinana chenaba miyoi sing cherak pinanaba khongjang sangsinkhre thaudogasida chenabani haiba Rajanikant police na phajinkre khoisaunaraba miyamna mahaki yum ateka kaithokan khre hairi Yêu mong người phụ nữ lại bên đây, yêu mong người phụ nữ làm bên đây, ai isa sẽ lại cảm ơn bên đây, bà đi cái gì không nhận bên đây, isa bây giờ bên đây, bà cái gì nó bắt cả nam mà tôi sẽ lấy tiền, bà còn ngoài đó tôi bắt được xin được bắt cả nam mà tôi sẽ lấy tiền, bà đi isa bây giờ mình bên đây, bà cái gì mà đang đi đâu bên đây, lúc gì ấy tôi nó mới gặp mình được, bà cái gì làm được cái đó, bà cái gì làm được cái đó, em bảo làm được cái gì mình nghe. Ay, sab-sab na naman si Barak. Ikaw hipong si Bumana. Agang si Bumana, taman ba na? Ikaw yung Bumana, takpi ba na? Kani maraming nuwaya kanina. Malay trauma itong na. Agang si ka na lang, taman ba na? Malay trauma. Ay, magi marami kanina. Tricon for World Foundation na sinduna tha sigi tarani thoida Gangtok ta Bharat amadi Bharat ki wangmadagi delegate chamarom na saruk yaduna pangthokiba Tricon for World Foundation International Conference ta Dr. Fanjawbam Lanajit Singh Chairman Selin Digital na Manipur da lising aniga kunhumdoi megi tang ahum dagi haurakkiba kanglup ki irang asigi matangda wafam kaya pokattuna paudam khre Panba yabadi chahi ani helaklaba communal conflict asigi matangda masi phawbada Selin Digital na Bharat ki tongan ba political party ki MP kaya hakthengna unaduna irang asigi matangda wafam kaya phongdoklamduna memorandum kaya su khusinakre asitanatana lising aniga kunmari ki December ki thadasu
New Delhi da numit humni chumna khongjang sangsin kheba laikre loinana Guwahati amadi New Delhi da pangthokiba National Conference kaya dasu waroisin purakpa ngamjiba communal conflict asigi matangda wafam kaya pukatuna paudam khiba laikre Hauzik aikoina lairiba Prithibi asibu koiduna lairiba satellite ki masing asi lising taramathoy ga chatret rom ni hairi masigi masing asi kharani asida khanghen hengalak pathengnare private space company SpaceX na makoi gi Starlink constellation khaktada satellite lising taret ka chambri lei haina panari makoina changchatta pung kunthra mari gi manungda rocket amamam thagatli masina space traffic orbiter natana atek akai singna maram oraga astronomy da akai pa pipagi achoba awaba malakadori malem gi oina space ki ain sing sem juba phawba satellite thagatpagi masing hantha na bakhanari SpaceX ki Starlink tanatana Amazon ki Project Kuiper OneWeb amasung China ki company singnasu space da makoi ki mafam kannana bakanna honari Harvard and Smithsonian ki thiziloi Jonathan McDowell ki matungina active oijaba sing paraga Prithibibu koidana chaliba apunba satellite ki masing asi haujiki oina lising taramari ka chamapan oigani hairi Khanganja Bama Healthcare Amadi Paramedical Science da University Grants Commission na Sakanglaba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tamba Yaragani Institute of Medical and Paramedical Science Silchar Amadi Gracewell Hospital Manipur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada Course si Tambiba Haure Healthcare ki field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasina tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chimbagi atenba matamgi oiba course singi tamaktasu admission haujare akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar Lingsibirabu Natraga mobile number 939573245 of Honabiu Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pau amukhanna Mandri Kausik Raina ngarang Silchar da Manipuri Boys Hostel gi pivam yengsenkhre English medium school singda tamnanaba mitei me ki textbook maikum hangkhre Assam lengakna loba grade 3 amadi grade 4 gi practical amasung bhaiba parikha lakliba jun gi 15 dagi haurgani numit mangani chathagadaba Sirui Lily Festival ngasidagi Ukhul jila da hudoklagani Thobal jila da farm senaba miyoi ama farm adugi mapuna nongmoina kaptana sire amasung malem gi oina space ki ain sing sem juba phawba satellite thagatpagi masing hantha na bakhanari Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare